Moreh dagi laanjellakhiba IDP sing Moreh Town da khunda leitarammi Haibagi Khongul Muthatnaba meeoi kanglup kharana changshillakliba Lallong Asida Leingak na Mateng Panglabra haina COPMeV na hanglakli hiramasi matang da ngarang akampat laiba Idle Girls College ke relief camp ta pangthokpa paugi mifam amada Committee on Protection of Meeoi Victims COPMeV Moreh ki chairman Laisang Them Inausana hai Leingak na piba adara amadi health card ta laikai khenana irakpa thengnare health card semba matamda mi adugi maming matha amadi laifamna chingba details punamak aadhar card ta yauriba aduga chap manana pisinkhibani adugo card semlaga pirakpa matamdadi aadhar card ta yauriba aduga khenana pirakhi atopa health card kharadana laifam thagadaba mafamda not available haina iraga pirakhi thong asi matau karamna oikhibanu haibagi paukhum mari leinaba department na pifam thoki portal da yaudri haiduna not available tharaga thadorapagi bahut portal da yauraktabagi asoiba adu chumthoktuna aadhar card ta yauriba details sing adu hapnum labadi hena phaba khongthang oiramgadabani hiramaski matangda mari leinaba department akan mamiting changduna athubada asoiba sing asi semdoknaba hotnapham thoki haina inausara makatana phongdokhi asagi aikoi laikai manga lejaramba insin batok ngegi matam ngi lejaraba adu laikai manga gi maming sing asi kamaina ma masi mari leinaba department na masi tumthokpira khara danda atubada aikoi da masing laikai sing jamuna phangi view haibuna ina press media da haizabani adugo yamna ngai di aikoi na hojik health card na maming ama asi aina paijari basi chapmanaba card ni seida yauri bisala si an them ibohol sing haibani sigi aadhar card sida magi address si Moreh Town ma ward number 7 ana leire aduga sigi government na piba health card sida na di monofy na leire di monofy na sida leire yam nga idi sigi health card si tanto ko matamda sigi aadhar card si piraga health card si tanto ini adu aadhar card te yawba address si hapakta dana kadum da dino di monofy ko ba address ama hapsilaga mi amana pairaga chakpada yam ko chawi doba hayeng di phone bonafy na yauriba sigumba kachi pairaga kun health department chakpa matamda aadhar card tiro haiba matamda aadhar card na atop address ama yawagi ma laim ba ya pagi chaba du le ai